Matam sang na satharagliba lanfam asigidamag Russia na sem saduna leire Vladimir Putin. Haukiba mamang sahigi September thadage Russia laingang na leibak asigi primary amade secondary school singda. Maraibang nungsibagi akanaba class ama nong nahangdokre. Tanja asida Moscow da nipan subagreta mahitam libe. Tatiana Chervenko na phongdorokibada Kremlin na sandorogliba propaganda asi induna mahak kaidawnungda school chaloi haiba wafam hairakre. Chahi ni fuga mapan chupna class ta mathematics tambirakpa oja amana Kremlin na insilakpa wafam sing thawaidaba udladuna Kremlin gi adugi wana tainabada haujek Ukraine amadi Russia lan soknariba se Kremlin na insinbadagi thoklibani haiba wafam phongdorokle. Mahi tamlibi Tatiana bu mahaki concerned authorities sing na mahaki wakalon honghalladuna hai Soviet Union na nauna paikhalagliba maraibak ningbagi class ama nauna hablagliba se laibak asigi lanmi sing na maraibak asigi damak lawriba thodang adu hena mapanggal hapna na bagidamakta ni haina themke masigi mangoy na chayol amagi mamangda Kremlin gi maikidage malem gyani subalanjaw gi matungda laibak asigi lanmi sing kaukhatna bagi laukthorokhrabane maram aduna pikliba nupi macha asigi yaningda bagi khongthang sing adu kana amatana khangan khidre haire nupi macha asigi thawong asi yenglaga school administration na mahakpo mamang sahigi October thada Max Mensing sisinaduna mahakpo anirak hanna wakhal hongana na bohona khiba laikre Pulis ki kem manung da pusinduna mahakpo pung kaya thamduna wakhal hongana na basu hona khe Tataniana AFP da phongdoro ki bawapam amada laibak asigi authority na pikli bangang singbo lanmi ama oina puthokpa pame makhoi gi thorang makhada tines ki angang kaya lanfam da lanmi oina thajin ba laikre atopa pikli bangang kharana nongmai maru sahan bagi thabak pangthok halle aduga atopa angang group kharana software develop tawhanduna lan gi support tawna ba thabak paikhalali haibo wapam phongdoro khre Lainga kasi na tawriba thabak asi yamna sangba lanmi game plan amani haina sumahak na makha takhe oiragliba phibam asida political analyst amade sociologist kangbu na phongdorokpada chahi amagi matungda Putin na mahaki lanmi sing Ukraine da sangsin na bo order tawrokhiba nei maduda Kremlin na su Russia gi lanmi sing bo war footing da sahi ama hena songnaraklaba lanfam sida Russia gi lanmi sing thajin duna lan kapna na bagi thorang sing paikhat ba leptre sociologist Grigory Yudin na phongdorokpada Kremlin na matam pumbada tangai fadana chawba lanfam ama thengna bagi damak thorang tokdun leire masiga mari laina na Russia gi education system da makoi gi lan gi mai pak na ba anauba system ama hapsin na bagi thabak paikhalak pani haire attack tawraklabade Russia gi misang da lan yauna na ba Belarus na sem sadun lei karigumba kip ki army na hana attack tawrakpa thoklabade Ukraine na satharibo offensive sing adu da Belarus su yaugani haina Belarusian president Alexander Lukashenko na phongdokre Lukashenko gi warol paladuna agency na hai ayhak Russia gi misang da Belarus ke territory dagi land da yauna na ba sem sare tawigumba sung ayhak na Ukraine gi land da yauna na ba sem sari basi subnagi kanagumba man haibade lanmi ama khakna oirabasu khulai ga loina na ayhak ki miyoi sing buhana na ba Ukraine dagi sangsilakpa matam adu da oiga nei nakhoina Belarus ki mayokta akana ring singbagi thawong satharaklabade Aikhoi gi response khwaidagi hena sathigani amasung chathariba warase yamna tongan ba mawong amada soidana lakane Russia gi asset sing EU na matna na bohonaraklabade Moscow na response tawgane Russia gi freeze toksin khraba asset sing European Union EU na matna na bawarep lawrak patarabade Moscow na madugi mayokta akan ba response pigani haina Russia gi deputy foreign minister Alexander Gresko na phongdokre aroi badang tabi di bapum namak po thagat sari